AMD Saddam Khan miyamna Saddam haina khangnaba apokpagi ming Abdul Nabi amasung apokpagi ming Mistress Manira Laifam Sangai Yumpham Mairengkhun Thawal District Muhammad Saddam ngarang tang taruk tha tara sok lising ani sumna kungamanga ayuki pung nipan taba adwaida thela ama puraga yotek thangtek kokngau kokta khomba thokibedegi ngasi tang tare tha tara sok lising ani sumna kunmanga haujik phawba hanjilakhidre mahak phone su paikhide hanglu thirubada langla langjin amatasu phangba ngangkhide Muhammad Saddam kulai kusuni Foot mangaga inchi mari mangarong wangi masa yamna supade yamna suthade mahak yum pale apipa ngang ahum leire mahakna chatkibada furit amuba masugi hainek ama litkhi khongrau jeans higok masu wawthangnaba setkhi higok masugi sandal tongkhi maramaduna awaba taraba imung manunggi mioi sing amasung pikliba angang ahum amasung mahaki nupigi awaba singbu khanbiduna kanagumba pukchel chawraba amasung minungsina yomlaba thamoina thengnabiba tarabadi manak nakpa police station CSO club organization natraga pijariba contact number 8837390332 amukka hanna 8837390332 asida pau pibiraknaba miyamda nolukna hajari